Brindaगी yumda thomjinkhre hayeng ayuki pung 12 fawgi manungda sengdoknaba matam thakre state asida thokliba irang asigi haurakpa numit me 3 da arambai tengolna torbung gram panchayat ki maikai da laiba maiti singi yum mai thaki haibu wafam sing thaunaujam brindana fongdoklui haibagi wahauda ngasi nungthil pung 3 rom tarakpada torbung gi miyamna ya school da laiba brindagi mayumda thomjinkhre Koisaunerba miyam aduna thaunaujam brindabu unaduna sengdoknaba haiduna lakpada mahak mayumda leiramdabadagi yunggi mapanda laiba potchei khara amang ata tholamki hairi loinana hayeng ayuki pung 12 fawbagi manungda brindana miyamda sengdoraktrabadi akanba makha taba khongjang singchang silakani haina khanghalamki hairi panba yabadi Thasigi Chaisat Tara Mangada Torbung United Club na Thaunaujam Brindana Fungdok Wafum Adugi Matangda Miyam Khangna Thasigi Tara Taret Fawgi Manungda Sengdok Kadabani Haina Khanghan Kibasu Laikrabani